Manipur Leingak asina illegal migrant Khandokpa su Ngamdre, war against drugs su mai paktre amasung miyam awabagi ipakta Iraq na hale haina Deva Bartana Fongdorakli. Manipur da lairiba BJP na luchingba Leingak asina law and order ngakpa su Ngamdre, illegal migrant Khandokpa su Ngamdre, war against drugs su fail oire amadi Manipur gi miyam awaba ipak amada langthaduna Iraq na hale haina India block ki mahut silladuna MPCC gi working president KH Deva Bartana Fongdorakli. Ngasi Imphal gi Congress Bhavan na pangthokpa paumishinga unaba amada wafamsing asi Fongdorakibani. Mahakna makha tarduna hai Manipur da thorakliba irang asi chahi ama chap chana fare. Ngasi gi numit asi khwaidagi laibak thiba numitni. Asuk sangna chathakigani haibasi kanagumba amatana thazarude. Mapangal kallaba laibakni haizariba Indiana irang asi loishindana ngasi fawba thamli. Thawong asi uragadi BJP gi double engine government na thawoina plan tawraga thokallabra haibagi wahang fawba lakle. Rule of law chatnaba democracy chatpa laibakni maral laibasing faduna action lawbasu ude. Manipur Leingakna lauthokiba illegal migrant khandokani haibasu ngamde. War against drugs su mai pakpa ngamdre amadi law and order su ngakpa ngamdre. Hauzikna poppy park sana maning tamna thari amasung karisu tawba ngamde. Manipur gi miyam hanagum changthok sangjin tawba ngamdre. Miyam awaba ipak amada langthaduna thambire. Marak asida maram chadana kul ngakpasing tapna fagat pa haurakpagi saktam uba fangi. Thawong asina karino haiba wahang kaya amasu lakli. Ngasi Manipur gi population youth na chada yangkhaini. Makhoi gi maraibak na kari oigadari. Lekha tabagi fibam ama lakle amasung handaki Lok Sabha mikal asida BJP turagadi irang fagadaba mali. Karigumba Leingak amuk hanna pairaklagadi Manipur kari oigadagi tamba ngamdre hainasu makatana fongdokhi. Conflict asi crisis asi loisanba ngamdre. Crisis asida daita loriba mising adusu ayin ngi matungina khoji democratic country amagi matakta rule of law aiba tak tuna leiba ayin chalaiba adumna leiba am oibna ayin singdu sizinaraga mari lenaba irang sibu thohaliba mising adu fadana dandi piba ngamdre SIT mayam am semjiba judicial probe or court na appoint toba probe agency singa tawada matho kaya ma haigar kosu madu thabak pangthok ngamdre illegal migrants narco terrorists na tawbani yana sarkar gi version su leibanina illegal migrants Khandokpa gi ain chalai hannaba haunaba langusum ngamdre NRC chanhanbada Congress party na nadraga India bloc na hawai yaude chanhaningde na hai gi masing doi koina Sri Amit Shah lakpaganda amuta hayanlu NRC BJP na mapung phana support tawbo origadi NRC Manipur chanhangani lautholam haibada Minute kun father wanga jengi Sri Narendra Modi 2019 के 22 December da Ramlila Maidan da NRC Bharat ko oina chanabagi wap khane gi beleite ya gi beleite hai gi beleite hai gi beleite oida ma tara lengba sayen warin mayam na lebak chalai bi yarot aduna war against drugs su phela state ki government ki war against drugs sathari ba lalong adu da yari ba state ki forces samata poppy cultivated areas in the poppy thave areas in the chalaga thabak tawang amdrabaganda chidai da leba amari da chalaga yanthalaga video thagat panadi yaroi. All India Trinamool Congress State Convener TH Inauchana Hai Manipur gi irang asi chahi fazalakle makha taba oina Manipur da mahausa gi fibam da hanjinanba oirasanu thograkliba irang asigi solution purakadaba India Leingakna shinde amasung state Leingakna su sinde Kuki lalauba singda hen na mateng pangsilaga aikoi masel hatnaraga loishin kinaba aronba agenda leiba mali haiki. Kuki gi MLA tarana separate administration PU haina center da haiba ngamlaga aikoi gi MLA singna center da muktuna solution purakna ba hotna ba ngamde. MLA taragi mathakta su action lauba su ude. Solution puraki hairabadi center na irai laina ngamba potni. Thawong asida asum chatharak lagadi civil war thoklakpa yai. Madugi afafata pumnamaki thaudang double engine Leingakna pugadabani haiki. CPIM gi state secretary India block in a convener KSH Santos na hai
Manipurgi irang asi chahi ama farakpada nungaitaba fawi. Gasi Manipurgi miyamna wariba asi Leingakna policy program semba haitabadagini. Community singi marakta hu kamsinduna khatnahanbani. Divide and rule policy sanabani. Amasung madugi mahaina aikoina fanglibani haiki. Pumnamak asi ngasidi miyamna khangnarabani. Lok Sabagi mikaldasu kari BJP na chathaki haibasi loina uraba khanglaba taraba ngaktani. Mikalgi vote fangnanaba sanaba lila ngaktani. Thawong asi atay state singdasu chathari. India Leingak asi handaki India block na paigani thazabalay. Aduna India block kidi Manipurda mahausagi punsi puraknaba ahanba khongthang amani hainasu makhatana fongdoki.